Loyalam E-PAO tabiriba khudimakpu Huitram Susmitana numidangi paw pizari ahanbida maruoiba headline. Meitei Singna Thangjing Ching Kaba Yaroi Haina Kuki Sing Thangjing Chingkhongda Thomjinba Houkhre. Kuki Singna Kangpokpi District ki Gambifaida check post hangduna Meitei yaubra haiduna gari sing check tawbagi thabak chathaba Houkhre. Miyamna Thangmaiban Chairau Chingda leiriba athokba singi ningsing khubamda leisu katuna mapung phaba ikai khunaba utkre. Paw sandona pijari. Meitei Singna Thangjing Ching Kaba Yaroi Haina Kuki Sing Thangjing Chingkhongda Thomjinba Houkhre. Meitei Singi maru oiba senglaba laifamlen ama oiriba Thangjing Ching kaduna lai khurmagi thabak pangthokani haina umang lai kanbalup ukalna chingbanam lebak miyam khangna lauthokhraba matungda Kuki Singna Thangjing Ching Kaba Yaroi haiduna ngasidagi hauna Thangjing Chingi mafam kayada khongjang changsinba Houkhre hairi. Pau asina hai Meitei Singna Thangjing Ching kaduna lai khuramgani haibagi pau tabadagi ngasi ayuktagi ITLF na luchingba Kuki CSO amadi KSO yauna Kuki nupi angang mayam ama gari yangkai humpu romda holaktuna Thangjing Chinga nagnaba mafamda thamagi thabak chathakre. Thangjing Chingkhong ki Foljang Kuki khulda Kuki mayamna Meitei lakpa Yaroi haina khongjang changsinba Houkhre. Thangjing Ching manaktasu Kuki terrorist mayam ama afaba makhalgi khutlai paiba yauna chingthakta kakhatuna mafam aduda lumduna lebagi video footage kaya thadорактuna hauzik viral oirakli hauzik phawbagi oinadi Meitei Singna Thangjing Ching kaduna lai khuramba Yaroi haiduna Kuki Singna atiba pinaba laukhalakliba thabak asida PR lengaki maikedagi cheksin thorangi thabak laukhatpagi paudi phangba leitri panba yabadi Meitei purupna Thangjing Ching kaduna lai khuramnaba sem sariba adu irang saganaba thausilni Political settlement ama puraktri fawba Kuki zona konba mafamsingda Meitei amata changba Yaroi haina Kuki purupki oina leiriba KIC Chuchampur, KCA Chuchampur, KKL General Headquarter, KSO Chuchampur, KWU Chuchampur amadi KWO HR General Headquarter na chingba CMO Singi President Singna khuyek piduna tha asigi tarada thokiba cherol amasu laikhrabani cherol aduna hai Meitei purumna Thangjing Ching kaduna lai khuramnaba sem sariba adu irang saganaba honaba thausilni irangi matamda buffer zone sing khaidoktuna thamliba asi phongna singnabani Kuki zogi political solution ama puraktri fawba Kuki zona konba mafamsingda Meitei amata changba Yaroi karigumba buffer zone thogaiduna Meitei Singna changlapa tarabadi maduda thorakpa afafatta amadi thoganingdaba thodok wathoki tekchak masa masana pugadabani haina khangalakpasu leikhrabani loinana central lengakna furup anigi marakta thoganingdaba thodok thoktanaba chection thorangi thabak laukhatpiyu haina Kuki CSO Singi luchingba Singna khuyepiduna thadorakhiba chiroladuna khangalakhibasu laikhrabani Kuki Singna Kangpokpi District ki Gambifaida check post hangduna Meitei yaubra haiduna gari sing check tawbagi thabak chathaba Houkhre. Union Home Minister Amit Shah na lamdam asida thokliba kanglok ki irang asi mahausagi punsida hanjalakpa haure haina phongdokhiba kalonana miyamna state asigi mafam singda maning tamna chathok chasin tawba yahalagani haina lauthokrabasu ngasi fawada thabak to onthokpa ngamdana leri jairak asida Committee on Travel Unity Kotuna Manipur Miyamgi Lifeline Oriba National Highway No. 2 Imphal Dimapur Lambi Paringda Meitei Sing chathok chasin tawba yadanaba akanba checksing thorang lokhatpa Houkhre Lambi Paring asigi Kangpokpi District ki Gambifaida Kuki Singna check post hangbaga lunana lambida lakpa gari singda Meitei yaubra haiduna check tawbagi thabak changsili hari Pau asina hai Naha Lambi Paring aduda Imphal tamna lakheba alu puba tata truck ama Kangpokpi District ki Kaithal manbi military colony manakta accident thokpagi thodokta alu puduna lakpa truck ama Kangpokpi KMC cemetery manakta accident thokliba truck kari adugi alu marakta lona tonglakhiba moirang turel bandagi hemam prem chahi kuntra taruk apokpa H Inaucha soktuna Senapati District Hospital da lahengkhiba leirabani thodok asi thokibagi matungda Kuki jo Singna lambi paring aduda Meitei Sing chathok chasin tawba yadanaba akanba checksing thorang lokhatpa haukhibani hairi panba yabadi khudong thiba thodok aduda asokapan nangkhraba Hemam Prem Singh BSF ki kangbuna thengnabadagi mafam adugi khunja singalonana kallaba matung mahak Senapati District Hospital da layengba matung makhatana layengnaba Jenims Hospital da purakhrabani Miyamna Thangmaiban Chairau Chingda leiriba athoba singi ningsing khubamda leisu katuna mapung phaba ikai khumnaba utkre
ꯏꯪ ꯀꯨꯝꯖꯥ 1984ꯒꯤ ꯑꯦꯄ꯭ꯔꯤꯜ 16ꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯣꯗꯣꯝꯄꯣꯄꯤꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒ ꯈꯨꯠꯊꯣꯛꯅꯕꯗ ꯂꯩꯈꯤꯗ꯭ꯔꯕ RPF PLAꯒꯤ ꯂꯥꯟꯃꯤ 7ꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯊꯧꯔꯝ ꯉꯁꯤ ꯊꯥꯡꯃꯩꯕꯟꯒꯤ ꯆꯩꯔꯥꯎ ꯆꯤꯡꯗ ꯂꯩꯕ ꯑꯊꯧꯕꯁꯤꯡꯒꯤ ꯈꯨꯕꯝꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯀꯤ ꯃꯤꯌꯥꯝꯅ ꯍꯩꯀꯠ-ꯂꯩꯀꯠ ꯇꯝꯗꯨꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7ꯇꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 6 ꯐꯥꯎꯕ ꯍꯩꯀꯠ-ꯂꯩꯀꯠ ꯇꯝꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯏꯝꯐꯥꯜ ꯋꯦꯁ ꯄꯨꯂꯤꯁꯀꯤ ꯄꯔꯁꯅꯦꯜꯁꯤꯡꯅ ꯉꯥꯛ-ꯁꯦꯟꯈꯤ꯫ ꯍꯩꯀꯠ-ꯂꯩꯀꯠ ꯇꯝꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯑꯊꯧꯕꯁꯤꯡꯒꯤ ꯈꯨꯕꯝ ꯑꯣꯏꯔꯤꯕ ꯆꯩꯔꯥꯎ ꯆꯤꯡꯒꯤ ꯃꯊꯛ ꯑꯃꯗꯤ ꯃꯈꯥꯗ ꯏꯟꯗꯤꯌꯟ ꯔꯦꯗ ꯀ꯭ꯔꯣꯁ ꯁꯣꯁꯥꯏꯇꯤ, ꯚꯣꯂꯨꯟꯇꯔꯤ ꯍꯦꯜꯊ ꯌꯨꯅꯤꯠ ꯀꯃꯤꯇꯤ, ꯔꯤꯝꯁ ꯑꯃꯗꯤ ꯑꯇꯩ ꯍꯦꯜꯄꯤꯡ ꯌꯨꯅꯤꯠ ꯀꯌꯥꯁꯨ ꯑꯦꯝꯕꯨꯂꯦꯟꯁ ꯁꯔꯚꯤꯁ ꯌꯥꯎꯅ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯪ ꯀꯨꯝꯖꯥ 1942ꯒꯤ ꯀꯣꯗꯣꯝꯄꯣꯄꯤ ꯈꯨꯠꯊꯣꯛꯅꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯔꯥꯖꯦꯟꯗ꯭ꯔꯣꯒꯤ ꯃꯆꯟꯅꯨꯄꯤ ꯐꯦꯃꯤꯂꯤ ꯀꯃꯤꯇꯤ ꯐꯣꯔ ꯗꯤ ꯑꯣꯕꯖꯔꯕꯦꯁꯟ ꯑꯣꯐ 13 ꯑꯦꯄ꯭ꯔꯤꯜ 2025ꯒꯤ ꯀꯣ-ꯀꯟꯚꯦꯅꯔ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯔꯥꯙꯥꯅ ꯄꯥꯎꯃꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯑꯊꯧꯕꯁꯤꯡꯒꯤꯗꯃꯛ ꯍꯩꯀꯠ-ꯂꯩꯀꯠ ꯇꯝꯕ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤ꯫ ꯂꯣꯏꯅꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯉꯥꯛ-ꯁꯦꯜꯂꯤꯕ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡ, ꯃꯦꯗꯤꯀꯦꯜꯒꯤ ꯇꯤꯝ ꯑꯃꯗꯤ ꯔꯦꯗ ꯀ꯭ꯔꯣꯁ ꯁꯣꯁꯥꯏꯇꯤꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯩꯈꯤꯗ꯭ꯔꯕ PLAꯒꯤ ꯂꯥꯟꯃꯤ 7ꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯄꯦꯇꯤꯁꯅꯔ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯇ ꯊꯥꯈꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯅ ꯂꯩꯉꯥꯛꯀꯤ ꯑꯊꯤꯡꯕ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯝꯗꯅꯕ ꯈꯪꯍꯜꯂꯛꯄꯒ ꯂꯣꯏꯅꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯍꯩꯀꯠ-ꯂꯩꯀꯠ ꯇꯝꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯐꯪꯕꯗꯒꯤ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅꯁꯨ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯇ ꯊꯥꯗꯨꯅ ꯆꯩꯔꯥꯎ ꯆꯤꯡꯗ ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯍꯩꯀꯠ-ꯂꯩꯀꯠ ꯇꯝꯕꯒꯤ ꯑꯌꯥꯕ ꯄꯤꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7ꯇꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 6 ꯐꯥꯎꯕ ꯍꯩꯀꯠ-ꯂꯩꯀꯠ ꯇꯝꯕꯒꯤ ꯑꯌꯥꯕ ꯄꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ BJPꯅꯕꯨ ꯇꯧꯔꯕꯗꯤ ꯌꯦꯠꯇꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯏꯕꯣꯝꯆꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯝꯂꯥꯏ SCꯒꯤ MLA KH ꯏꯕꯣꯝꯆꯥꯅ ꯍꯥꯏꯈ꯭ꯔꯦ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯋꯥꯠꯄꯗꯒꯤꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯂꯝꯂꯥꯏ SCꯒꯤ ꯅꯣꯡꯒ꯭ꯔꯦꯟ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯅꯧꯅ ꯁꯥꯕ ꯑꯦꯒ꯭ꯔꯣ ꯃꯥꯔꯀꯦꯠ ꯁꯦꯠ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ MLA KH ꯏꯕꯣꯝꯆꯥꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤ ꯌꯦꯛꯅꯕ ꯀꯌꯥꯅ ꯂꯥꯟꯗꯥꯔꯛꯂꯦ ꯍꯥꯏꯔꯕꯗꯤ ꯃꯁꯥ-ꯃꯁꯥꯒꯤ ꯏꯟꯇꯔꯦꯁ ꯊꯥꯗꯣꯛꯅꯔꯒ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯌꯦꯛꯅꯕ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯃꯛꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡꯅꯤ꯫ ꯃꯔꯩꯕꯥꯛꯅ ꯑꯔꯨꯕ ꯇꯥꯟꯐꯝꯗ ꯂꯩꯔꯕꯁꯨ ꯃꯁꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯁꯣꯏꯕ ꯌꯥꯗꯦ꯫ ꯂꯩꯕꯥꯛꯀꯤ ꯋꯥ ꯈꯪꯗꯦ ꯍꯥꯏꯅ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯔꯤ꯫ BJPꯅꯁꯨ ꯇꯧꯔꯕꯗꯤ ꯌꯦꯠꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯀꯣꯡꯒ꯭ꯔꯦꯁꯅ ꯃꯇꯝ ꯄꯨꯝꯕꯗ ꯍꯥꯏꯔꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯈꯠꯅꯕ ꯍꯧꯐꯝ ꯊꯤꯕꯒꯤ ꯃꯍꯨꯠꯇ ꯃꯇꯧ ꯀꯔꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯄꯨꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯤꯗ ꯄꯨꯝꯅꯃꯛꯅ ꯀꯣꯛ ꯆꯨꯡꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯇꯦꯂꯧꯆꯅ ꯁꯩꯖꯥꯡ ZPꯒꯤ ꯃꯦꯝꯕꯔ ꯑꯃꯣꯝ ꯖꯥꯃꯤꯅꯤ, ꯅꯣꯡꯒ꯭ꯔꯦꯟ ꯆꯤꯡꯅꯨꯡꯈꯣꯛ GPꯒꯤ ꯄ꯭ꯔꯙꯥꯟ M ꯕꯤꯃꯣꯂꯥꯅꯆꯤꯡꯕꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯕꯣꯝ ꯑꯃꯗꯤ ꯂꯥꯜꯍꯧꯕ ꯑꯃ ꯐꯥꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯡ ꯑꯃꯗꯤ ꯇꯝꯄꯥꯛꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯆꯥꯡꯄꯤꯀꯣꯠ, ꯁꯤꯗꯦꯟ, ꯀꯣꯠꯂꯤꯌꯥꯟ ꯑꯃꯗꯤ ꯗꯝꯄꯤ ꯆꯤꯡꯗꯒꯤ ꯏꯝꯄ꯭ꯔꯣꯚꯥꯏꯖ ꯁꯦꯜ ꯂꯣꯟꯁꯔ 3 ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯅ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯉꯔꯥꯡ ꯏꯝꯐꯥꯜ ꯅꯣꯔꯊ ꯏꯁꯇ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯊꯝꯂꯤ ꯍꯥꯏꯅ ꯅꯤꯇꯤꯟ ꯒꯗꯀꯥꯔꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯟड ꯍꯥꯏꯋꯦꯁꯀꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯅꯤꯇꯤꯟ ꯒꯗꯀꯥꯔꯤꯅ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯋꯦꯁꯤꯡ ꯃꯁꯛ ꯊꯣꯛꯅ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯕꯗ ꯅꯣꯔꯊ ꯏꯁ ꯏꯟꯗꯤꯌꯥꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯊꯝꯂꯤ꯫ PTIꯅ ꯂꯧꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯏꯟꯗꯤꯌꯥ ꯇꯨꯗꯦ NEꯗ ꯄꯤꯕ ꯔꯤꯄꯣꯔꯠ ꯑꯃꯗ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯅꯤꯇꯤꯟ ꯒꯗꯀꯥꯔꯤꯅ ꯍꯥꯏ ꯁꯦꯟꯇꯔꯅ ꯂꯥꯛꯂꯤꯕ ꯆꯍꯤ 2 ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔ ꯃꯇꯝꯒ ꯆꯨꯅꯕ ꯃꯑꯣꯡꯗ ꯁꯦꯝꯒꯠꯇꯨꯅ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯤ꯫ ꯂꯥꯛꯂꯤꯕ ꯆꯍꯤ 2 ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯂꯨꯄꯥ ꯂꯥꯈ ꯀ꯭ꯔꯣꯔ 10 ꯍꯦꯟꯕꯒꯤ ꯁꯦꯟꯐꯝ ꯊꯥꯗꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯥꯏꯋꯦꯁꯤꯡ ꯃꯇꯝꯒ ꯆꯨꯅꯕ ꯃꯑꯣꯡꯗ ꯁꯦꯝꯒꯠꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯤ꯫ ꯊꯧꯔꯥꯡ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯣꯔꯊ ꯏꯁ ꯔꯤꯖꯟ ꯑꯃꯗꯤ ꯕꯣꯔꯗꯔꯒꯤ ꯃꯐꯝꯁꯤꯡꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯊꯝꯂꯤ꯫ ꯊꯧꯔꯥꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯣꯔꯊ ꯏꯁ ꯔꯤꯖꯟ ꯑꯃꯗꯤ ꯕꯣꯔꯗꯔꯒꯤ ꯃꯐꯝꯁꯤꯡꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯊꯝꯂꯤ꯫ ꯂꯥꯛꯂꯤꯕ ꯆꯍꯤ 2 ꯑꯁꯤꯗ ꯅꯣꯔꯊ ꯏꯁ ꯔꯤꯖꯟꯗ ꯂꯩꯔꯤꯕ ꯍꯥꯏꯋꯦꯁꯤꯡ USꯇ ꯂꯩꯔꯤꯕ ꯂꯝꯕꯤꯁꯤꯡꯒ ꯃꯥꯟꯅꯅ ꯁꯦꯝꯒꯠꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ꯫ ꯔꯤꯖꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯇꯦꯔꯤꯌꯟꯁꯤꯡ ꯑꯃꯗꯤ ꯔꯤꯖꯟ ꯑꯁꯤ ꯕꯣꯔꯗꯔꯒ ꯅꯛꯅꯅ ꯂꯩꯕ ꯑꯃ ꯑꯣꯏꯕꯅ ꯔꯤꯖꯟ ꯑꯁꯤꯒꯤ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯒꯠꯄꯒꯤ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯕ ꯑꯃ ꯑꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ VDFꯁꯤꯡꯅ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯍꯟꯗꯣꯛꯂꯦ ꯍꯥꯏꯅ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫
ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯇꯥꯡ 3ꯗ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤ ꯑꯣꯜ ꯃꯅꯤꯄꯨꯔ BDF Employees Welfare Association na Manipur Press Club da Press Conference pangtoktuna State Government na BDF singi service period haukiba March thagi tang kuntramathoi helaba phawba service extension order thokpidaba amadi uniform items sing leinaba fund allocation thokhraba matung fund release tawbigi order thokpidana yamkhraba senfam kaya ama mafam marang khanghanbidana namsinduna thamkiba maram sing asidagi pendraba BDF singna yaningdaba phongdoktuna ngarang April 13 dagi BDF singna thabak lepagi khongjang changsingani haina media gi thongda Lauthokiba adu mari lenaba department na BDF ki service extension taunaba process ayamba loshile atuba matamda order thoknaba hotnari haina central committee da thazaba pirakpadagi changsingani haina lauthokiba strike adu matam kaktana suspend tawre haina all Manipur BDF Employees Welfare Association gi general secretary administration MD Idris Sahana khudiyek piduna press thadorakpa cherolamana khangalakli Cherola sina hai media gi mateng lauraga miyamda maru oina district khudimaki BDF singda strike ki khongjang matam kharagi oina handokle haina khanganjari makha tarakpada state government nasu BDF singi thagi matam chana honorarium pithokpa ngamnaba funda hapam thokpa senfam hapiduna extension order athubda thokpirakani habigi state government ta thazaba thamlapaga loinana mamangda BDF singna state government ta tankhiba demand khudimakpu athubda pithokpinaba lenga ki mafamda All Manipur VDF Employees Welfare Association na appeal tawrakli WAF Amendment Act 2015 gi mayokta MPCC na Supreme Court ta legally thengnaragani haina ibobina phongdorakli CLP leader Okram Ibobina Houkhre WAF Amendment Act 2015 gi mayokta MPCC na Supreme Court ta legally thengnaragani ngasi Congress Bhavan da pangthokiba pawgi mifamda wafam asi Okram Ibobina phongdorakpada WAF Act gi mayokta thengnanaba ex MLA Fazur Rahman amadi MD Amin Sahana luchingduna MPCC team ngasi Dali de Jakre lakliba ningthokaba natraga leba popada case file tawragani hari mahakna makhatana hai ek asi India gi constitution na piriba chatningba lining chachanabagi ayava secular state pu singnabani BJP na luchingba NDA government na constitution gi preamble attack tawre masigi mayokta Congress na self democracy haiba wakhalonda divide and rule policy gi mayokta lebli Lok Sabha amasung Rajya Sabha da WAF bill asi pass tawnaba puthorakpada Congress na masigi mayokta lepkhibani haiki pawgi mifam aduda MPCC gi president Kaisam Mega Chandrana WAF Amendment Act 2015 asi unconstitutional oiba amadi illegal oiba act amani haiki Constitution na piriba Article 15, 25 amasung 26 khongoina duna fundamental rights ki mayokta WAF ki property na act asibu paishile amadi akaknaba Muslim khaktagi mayokta leire haiki NDA gi alliance oriba ZDU amadi NPP na WAF Amendment Bill bu act onaba puthorakpada Parliament House animakta athingba pikhidaba tumin leising khraga hozik bill asi act Olaba matamda yaningda phongdorakhiba NPP amadi JDU gi state leader singi mathau asi thauna leitabani wahanthok leite haina phongdokhi Arobada marueba paw amuka hana bizari Meitei Singna Thangjing Ching Kaba Yaroi Haina Kuki Sing Thangjing Khongda Thomjinba Houkhre Kuki Singna Kangpupi district ki Gambify da check post hangduna Meitei yaubra haiduna gari sing check tawbagi thabak chathaba Houkhre Miyamna thamai ban chairau chingda leriba athauba singi ningsing khubamda leisu katuna mapung phaba ikai khunaba Houkhre Matang asida loyalam E-PAO na namitangi pau pibel lezari tabiri ba khudimako amuka hana khurumjari